Story Collection YouTube channel asibu tabiriba mayambu ahanbada taramuksul khurumjari hojik nabidungba pung tarani thoi takhibulunena Manipur phongliba tongan ba pause khradi muriba pau mayamda pawdamjari Kuki militantssingna nong kapsinlakpada nupi ani shire ani sokle ahum amang thokkhre Chonglawi thokdokta numit mangani total shutdown thokkhre pawmasa khaina pijari Ukhul District Litan Police Station manung channa yawlen Kuki kul manakta Kuki militantssingna nong kapsinlakpada imphal ukhul lambida gari tongna lakpa tangkul naga misam nupa ani shire ani na sokle hairi laikhidrba ani aduki mamingna chinau sang songung naw saini phumanga apokpagi ming ruichung naw tasar khul amasung yangam wasum saini phunithoi apokpagi ming thuimi wasum Kharasum Sisi Khulni Laikhidraba Chinau Sang Indian Army Naga Regiment ki retired personally hairi JC Chonglawi musung government anina tangkak anirak wari sanakramatung apunba mifam amana ngasi ahing nongyai Manipur pumbada numit mangani total shutdown thokkhre ngasi JC Meitei CSO amasung Laikhidraba angang anigi imung yauna pangthokiba paugi mifam amada Lamangdong Ima Kaitel Development Committee ki Secretary Zanambam Ongbi Maipak Tombi Debina numit mangani ke total shutdown asi thokkhibani Union Cabinet mifamna government employees singi DA dearness allowance amasung pensioners singi dearness relief ki additional installment ayaba pikhre State asida National Register of Citizen NRC tawduna mitop miyan sasing hana khandoktrui phawba census tawba yarui hairing serekta census pangthongnabi mathau taba polamsing imphal head post office ta leiramba thengnari hairi Chonglawi thodoki mayokta miyamna leptana khongjang sangsinari ngasisu imphal east ki wangkai angom lekai de leiba World United Youth Club lekai asigi mera paibina Chonglawi Thokdoki mayokta wakat mifam phamduna yaningdaba phongdokpa loinena thokdok asida senariba sing athubada phaduna matik saba serak pinaba demand thokkhre Ukhul District ki TM Kasum Khulda militant ni singnaba singna imphal ukhul lambida lakpa kar mangada nongmai kapsinduna ngasi nimidang pung ani makhairom taba matamda attack tobudagi misam ani hatkhiba thokdok adubu Manipur government na akanba maongda yaningdaba phongdorakli Chief Minister Yumnam Khemsam Singna Phongdokpada Thokdok Asiga Mari Leinana Police na Litan Police Station case ama register tawduna Tizinbagi thabak chathari case asi makhatana Tizinbagi National Investigation Agency NIA da sinaragani Laikhidrabagi imung manungda thengnariba awabada thamoi sengna saruk yari Kuki terrorist Singna Vishnupur District ki Chonglawi awang lekai de leiba yum amada bomb kapsilaktuna pikliba angang machin manaw anigi Punsi pikhamnakiba apokpi mamabuna aru phibamda sohankiba thoduk adubu yaningdebu phongdoktuna CRPF na nongmei kapada mi ahum laikhidabada amadi kayana sohankiba thoduk adubu yaningdebu phongdoktuna loinana laikhidraba singi photo da meira katuna minute ama tumina lepna awaba phongdokpagi thorum ama ngarang nimidang mayang imphal asigi manungsanna leiba phawaksaw awang leikaigi public ground da pangthokkhre Chonglawi angang ani laikhidaba adugi asumba warul phanghalu haina ngasini midang pung nipan khar helakpa aduwaida hauduna pasoidagi ima kaithil tamna meira release satkhre rally da security personally yauna mi kaya asokapan yaukhre All Manipur United Club Organization amuko Manipur Student Federation MSF poirei Leimerol meira paibi apunba Manipur All Manipur Women's Voluntary Association amadi Committee on Women Human Right ki miyeng makhada satharakpa khongjenggi saruk ama oine ngasi satkiba rally aduda masing yamlaba miyamna Long Live Manipur aikoi ningtamna hingadabani Go Back Central Force aikoi gi leibak aikoina ngakadabani haiba kholaw kayasu laukhi Tha asigi tara trukki numidangda kagwa asem leikai gi yumlakta tear gas kapsinladagi sahi marigi makhada leiba pre nursery tamlibam highway ama Sohan Bagidamak Su Moto case Lokhalaba Matung Manipur Commission for Protection of Child Right MCP CR na advisory issue thokkhre Thado Human Right Advocation lamdam asida atuba matamda law and order hanjin hanaba
थौरांग पाइखतनबा इंडिया की प्राइम मिनिस्टर यूनियन होम मिनिस्टर मणिपुर के गवर्नर अमदी मणिपुर के चीफ मिनिस्टर दा ngasi मेमोरेंडम पिशनख्रे हाइदी गरांग पांथोकिबा राइट फोरम इम्फाल मैनेजिंग एग्जीक्यूटिव कमिटी ने मिफमदा सकनाइरबा वारी मसा इबा इरुंगबम बसंतबु फोरम असिगी इंग लिंग कुंतरुक्तगिना कुमापन फाउबगी प्रेसिडेंट ओइना नॉमिनेट तौख्रे थौबाल डिस्ट्रिक्ट की लांगथेल खुंगंगदा लेबा मेइतै येक सलाई तरेट की बिबासिंग अमसुंग इबुदौ पाखंगबा थौगल लुपना सिंधुना ngasi इबुदौ पाखंगबगी लाइबुंगदा कालेन थागी नोंमा पानबा निमित्ता मियाम पुन्ना लाई खुरमिनबगी थौरम अमा पांगथोख्रे येक सलाई तरेट की मतंगदा पुन्ना वाकल तामिनबगी मिफम अमसु पांगथोख्रे थांगलोन असेंबली कॉन्स्टिट्यूशन की लेखितरबा बीजेपी की एमएलए बुंगजागिन वाल्टे मिसिगी असुमो वायल फंगनबगी मायुक्ता तोंगान तोंगानबा लुप कयाना चुरचांपुर डिस्ट्रिक्ट अप्रैल 12 अयुक पुंग 5 दगी निमिदांग पुंग 3 फाउबा टोटल सटडाउन लापथोख्रे निमित खरन की ममांगदा कंगला की नोंपोक थंग इम्फाल तुरेल की खोंगनुंगदा करिगुंबा सहम खरा मियामन उनकिबा अदुगी मतंगदा ngasi सना कुनुंग उट्रा संगलेना मफम अदुदा लाइथौ थौरम पांगथोख्रे इफ्रुप कनबा पपेट पॉलिटिक्स थादोगलगा प्रिंसिपल पॉलिटिक्स तौसी कोकोमी पामसा काने पिजरी अखोगी पॉलिटिकल कल्चर मरु मारा ताख्रबा पपेट पॉलिटिक्स असि थादोगलगा प्रिंसिपल पॉलिटिक्स तौबा खक्तना इरेबाक इफ्रुप कन्नबगी अमत्त गायरबा लंबी ओइगनी हाइना कोकोमी कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी ना हाइरी कोकोमी की सेरोल अमन हाई चिन कुकी नार्को टेररिस्ट सिंग लान असि इंडिया के प्रॉक्सी वार ओइबा मरमना मसिबु लोइसिनबगी अमत्त गायरबा लंबीदी बीजेपी की लुसिंगबा सिंग अमदी एमएलए सिंग nupa thokna akanba mawongda prime minister Narendra Modi irang asi thuna loisinhanaba haiba sangi dareibak napurupna phibam asi yeroklaba phawboda isage kanaba yengduna marol thoktaba amadi mana pangba migum asum makhatana leithoklabadi masigi mahi afaba khak oiroi haibasi matam sana khanthauba sumgani haiki ngarang numidang kurai Meitei da masing yamlaba miyamna satkiba meira rally aduda security ki action da soklaba sing puraga lakpa ambulance amagi driver makut thudekibaga loinana anaba aduda phawba saina thinki thogong asina maram oiraga miyamgi seba ni khana ambulance ki service toriba sing chatpa ki haina lamdam asida private oina ambulance ki thabak toriba sing na phongdorakre लाइनिंग थौ लाटपा मैथै प्रूफ अमा ओइना उमंग लाइकोल खुदिंगदा नोंमा पानबा खुदिंग लाइबुंग कानबा अमदि लाइबुंग खुदिंगदा इनात किबा मसाना अमसुंग जगोई इसै तंबिनबा सिंदम संग सेमसी हाइना थौवाल निंगथौ लाइनिंगथौ लाइरेमबी थौगल लुपना फोंदोरकली हौजिकी वनिदि मणिपुर फोंगबा तोंगान तोंगानबा पाउसे खरदि बरुबा पाउ पाउ दंजबा टेंशन जरी मयाम मुकना खुरुम जरी